Imphal, April 30, Pandam. Bisnupur District ki Nambol Police Station na konba Irengbam mamang likai gi lambi da khamba Tata Dimper amada singaningai oiba moongda nupa ama siduna leiramle hairi. Laikhidraba miyoi adudi Thiam Samo chahi kungalithoi apokpa laikhidraba Thiam Syam kawi kainau thongthak awang likai dagini. Laikhidraba Samo Tata Dimper gi driver oigani. Laikhidraba Samo gi apokpina phongdorokpada Samo ngarang nungtil pung ama rom taba matamdagi yumdagi thokhibani. Yumda halakmandabadagi ahinggi pung ama rom taba matamda phone tawbudusu switch off laikhibani. Misi asigi matangda Nambol Police na case ama lokhattuna thijinba hokre. Thawdok thokpham aduda Manipur Forensic ki team ama laktuna kupna yengsinbaga loinana misi asida chenaramba yai haina chingnaba Samona Siramle Tata Dimper adugi atopa driver amasu Nambol Police na wahang pawang tawnaba lokhatkre hairi.